Marupsing India manungda adugumba mafam ama lay. Mafam asida sahigi film chamagi mathakta puthokli. Adugu award fangdraba actors kya amasu lay. Adugu mafam asigi puthorpa film gi wari asi aduki matik raw oy. Chawre hariba Bollywood film gi script pusu line maithiba piba ngamdawri bani. Masigi chamchamba khudam ama harigadi bungna BAFTA award lorokiba aduni. India gi history da ahan bani. Adubu masimi amsi orgasu Bollywood na makoida habdi mafam masigi miwisingda khudong saba pibagi mahut awoina dum namsinduna sak khangbidana ngasi su thamli. Bollywood film da makoibu role chawna pibiramdi. Ngasi fawba superstar amata su launch tawkiba leitri. Adugu masigi maramadu Karigino khanglavra. Marupsing na khaliba adu natti. Industry asigi miyoy amatana ngasi fawba openly fongdoktriba yamna deep oiba maram khara lay. Masigi matangda videos dagi aikoi punna khangminasi. Aduna marupsing na su channel asibu pukning thawat piboina like amade subscribe tawshinbiyo haizari. Mayamda wahang amatang hangjagi. Bollywood ta Manipuri actor KM yaubage second ahungi matam pizari. Madumagni India da khwai liraba amadi culturally rich oiba film industry singi manungda Manipuri film industry so amani. Ngasidagi chahi yankaiga mari mamang 1972 gi April 8 numit asda Manipur gi ihanhanba film matamgi Manipur release tawki. Film asi kona thangda kun suba national award ta president medal fangki. Matam asdagi horga industry asi chang naina film puthoktuna lakli. Bala hizamna chingba actors singna reason asida dominant oina chatlibani. Aduna talent lay haiba mayak singlabasu karigidamak Bollywood na makhoibu casting tawhundribanu. Karigidamak achauba screen da makhoibu uhandribanu. Masi sugaina khangminasi. Bollywood matam punumakta outsiders singbo welcome tawdi. Maside adom su khangbiramlani. Bollywood industry asi connection, network amadi circle masde hena mityeng thammi. Aduga karigumba masiki wangmada leiba miyoi singdi makoina thawaina lumna lawdi. Casting ayamba Mumbai da tawi, audition su Mumbai, talent agency su Mumbai. Aduna khudong saba su Mumbai ni henba haibsi masana tavani. Hauziga muk Manipuri actor ama babna sagatpiyo. Manipur dagi kilometer lising kya lapna leiribani. Industry ga contact amata su leitaba. Aduga state wangmada paksana recognize oidaba. Masimi amsi leiba maramna lammas de actor aduna fana haithoi singthoiragaso audition room yauba ngamdribani. Aduga Bollywood ki oinadi ubu udraba adom hingli haiba faw kaunariba industry ama khakni. Ngasi su Bollywood na pamlibasi sakchu da wataba amadi heroism gi quality leiba miyoi singtamagni. Problem si masdani. Northeast India gi actor ayambadi stereotype oina fit oiba dumakti oiba natti. Aduna kari oire makoisi side character oina cast tawhulli. Foreigner type ki role gumbada oina cast tawba natragana completely ignore tawkiba ama. Film kiyada saktam langduna Bollywood ka connect oina leiriba Lin Lystrom da yengsi. Lin fawba limited oina supporting role natragana background da mamisami uhanba duga niche film khara natana lead role phangma ngamdana ngasi su leiribani. Aduna matang asda wahang asi hangbi ai madudi tasingna maki Bollywood asi talent satpra natragana image to oidawriba. Hauziga mung matam amada aikhoi loinamak angakpa phawonkiba thodok amagi maramda ningsingminasi. Mary Kom Manipuri legend amagi punsi wari da base tawduna puthokiba Bollywood movie amani. Yengdriba KM yaubage comment ta thambiramu. Manipuri actress ama entire country da introduce ta honavgi chap charaba tanja amani. Adubu masigi mahut Priyanka Chopra na ek tawki. Hoi mahak talent leiba actress ni masda khana ningai leite. Adubu matang isda hangjaninglibadi Manipuri icon amagi damak Manipuri actress amana ek tawbada Bollywood na thajadribagi maramsi Karigino haibasini. Marupsing na di khangloi decision asna karigumba yam maru oiba ama expose tawraki. Marupsing Bollywood na matam pumnumakta authenticity dagi market value bu hena lumna lawi. Aduna masigi wakhalun asina anauba talent kiyagi lambi thattuna ngasi fawba laklibani. Marupsing anek movie si yengbikrabra. Manipur ga thangnana leiriba Nagaland mafam asda lalhoba singna sathariba thawong singi matangda base tawduna puthokiba film amakhakni. Film asi mai pakna release tawki. Haizaninglibadi opportunity asi manghanba tawduna Nagaland dagi Andrea hariba nupi asi lead role oina lawki.
फिल्म असिगिदमक 2023 चाही इज द फिल्म फेयर अवार्ड के बेस्ट फीमेल डेब्यूट की मना फंगलखी मतो असुम तौदना मेरिकॉम मूवी अदुदा प्रियंका चोपड़ा की महुत मणिपुरी एक्ट्रेस अमना सक्तम लंगंबा थोकलगदी एक्ट्रेस अदुगी मराइबक करी ओइगनी मणिपुरी फिल्म इंडस्ट्री दा महाकना कया यामना कंट्रीब्यूशन पीबा ngamgani मसी मियाम असि मियोय यामना नोमत खल्लुदबा मखकनी हिंदी सिनेमा दा फ्लुएंट ओइने हिंदी ngang अमदी हाइबा असि मरु यामना ओइ मसित नतना क्लियर ओइबा प्रोनाउंसिएशन न्यूट्रल एशियन मसी मियाम सि खंगबा दरकार ओइ नॉर्थ ईस्ट अमदी मणिपुर की एक्टर यामबदी मदर टंग लैंग्वेज असि हिंदी ओइति अदुना ऑडिशन की मतमदा एशियन एस द प्रॉब्लम ओइगल्ली मजदा ट्रेनिंग पीबीबगी महूत दे सिंपली रिजेक्टेड मखोइने एक तौबा हैते हाइबगिदमक नति बॉलीवुड न पामलिबा साउंड अदुगा चानरक्तबा मरमननी हाउ टू बी प्रिपेयर्ड मैं गैस के भगवान थोड़ी ना ना कि सिलेंडर के अंदर झांक के देख सकती हूँ कि गैस खत्म होने वाला है अखोइनदी पाकना खल्लुदबा दुबो मणिपुर अमदी बॉलीवुड अनी से समननबा थोंग अमता लेति मणिपुर की कोनुंग इम्फाल दा कास्टिंग एजेंसीज अमता ऑपरेट तौबगी पाउ लेत्रि टैलेंट स्कॉटिंग अमदी डायरेक्ट एंट्री सिस्टम अमता लेबा नति अदुना इखोइ कंपेयर तौरगी यंगसि मुंबई मियोय कियागी ओइनदी ड्रीम सिटी नि यूपीएससी एग्जाम क्रैक तौनबगिदमक दिल्ली दा होचनरिबा दुगुमना फिल्म इसै पामा मियोय कियागी ओइनदी सिटी असिदा पंथुंगफम मोरिबनि ngasi ngasi su actor kiya amadi singer kiya kanna struggle tawribani Delhi audition industry exposure networking events asina tingba kiya dang saruk yaribani masini khenaba aduna manipuri actor gi oina hiram khuding da limited oi aduga khudong sabasu yam tangna fangi mathakta compare tawkriba ani asi talent chap manana leiragasu amana khudong saba chama phangba matamda amadi sukphang phangdaba faw oithoklibani Hoziki matam asi digital irani aduna hanagumna hold chatuna film yengnabagi culture adu tamna mangtharakli aduna hozikti miyoy yambana OTT platform dana hena midyeng thamnarakli Netflix Prime Video asina chingba platform singda film yengnari Manipur gi oina su Ipom Media Miso TV Malang Kaithel amadi MSFDS asina chingba platform singda film kiyama streaming tawribani aduna digital era sta ikhoina thoina waningai machak oiti Ekjon hariba series asimak Prime Video de streaming tawri aduga Lin Lystrom actor asisu hanadagi hena miyamna sak khangnaba helakli hojik Manipuri sing perfect oidri harigasu Bollywood ta Manipuri singi lambi tamna hanglakli haibasi asingba makni loishilapa sta mayam da khanganing libasi Manipuri actor sing talent wat pa leiti Hoi market pikpa recognize oibgi chang nemba masigumba khudong sadaba kharada panduna lebagi wadani hoziki matam asi digital irani aduna Facebook Instagram na singba social media platform singda Manipuri actor singi follower 500,000 hena leiba yaunarkle lakadaba future dadi state ki wangbada miyoy kyana recognize oirpa dumoi thoklibani aduna matam amuda Manipur hariba leibak asidagisu superstar ama thorokpa adumoi thoklibani adubu ngasi sathriba system asta ahongba leitragadi madu aikoina kaidaunungda uba fangloi masida marup singi mod kari leibage comment ta phongdok piramu mathangi video da Bollywood yaukraba Manipuri miyoy khragi maramda aikoi puna khangminasi masi thamjraga ngasi goina di mayam butike facts na kaina navgi tanja do lozari